Kurumjari, ISTV Pauming, Tabir Vesmutam Nokjari, Hanbatamaroi Pau. Leba Kidamakta Katoki Baluching Basing Natoramba Amade, Makogi Wakalon Sing, Nasig Mirol Nakawai, the Benihana Chief Minister, Okram Ibobin Haikray. Pau Sandorong Pizari. Leba Kidamakta Katokiba, Luching Basing Natoramba Amade, Makogi Wakalon Sing, Nasig Mirol Nakawai, the Benihana Chief Minister, Okram Ibobinangase, Indira Gandhi, Marbudra Taruk Subama Pokumon Palan, Kwame Ektagi Thoram the Haikray. Manipur Secretariat South Block da Manipur Sarkar ne Sindon Bangthokiba Palan Thoramatu da Chief Minister Okram Ibobi Deputy Chief Minister Gaikhangam Minister MLA Civil Amadi Police ki makok thongba luchingba kayana saruyaki Chief Minister na luchingduna Thoramatu da saruyaki basing wasak lokhi Chief Minister na haikibada Laiba ki damak kathokiba luchingbi asina Thoramba thabak sing amade wakalon sing ngasig mirol na kawba chumloi haiki mahana makata na haikibada laikhidrabi Indira Gandhi asi jati ki damak khanba kathokpa masung manaba khunai amagi damak ta hona khibi luchingbini maki mapu kumon palan thoramasi Bharat ki mafam kaya dasu pangthokri haiki ta masukna Bharat sinba kuna pangthokri bani ekoi pona mapna khana re maduni koi leba Bharat si yamna sawa amasung caste creed language amadi religion kinadaba mioi kayana fundaminaba Alu Malaiba Amani, Kenava Kayasiki Marta, Kamru, Umna, Amata Oina Sana Chinana, Kunna Sahisa Kaya Lemina Dunai, Umna, Lapni, Sana Chinana Kunna Lemina Pagi, Traditional Simatam, Timaka, Koina Nakuna. Thoramasi MPCC na susinduna Congress Bhavan da pangthokre Thoramaduda MPCC ki President Gaikhangam Chief Minister Okram Ibobi amade atai Minister MLA Congress ki karmi kayana saruya MPCC ki President na Thoram aduka mari leinana leibak ngaknana ba chetpa wasak lokhe palan Thoramaduga mari leinana Gaikhangam na hai bada Indira Gandhi asi matam sang na Bharat ki Prime Minister oiramki mahagasi malem gi oina khanbi luchingbi amani haiki Paumi Singh Hangba Wahangi Paukumda Gaikhangamna Impal City Manungda Handak Pamdaba Thodok Kaya Thokiba Silaibak Thibani Thodok Singh adu Kanagumba Kharana Makhoi Lairi Haina Khanghanduna Tauba Mali Asigumba Thabak asi Matungda Amuhana Tawigano Terrorist ki Thong asi Mai Pakpa Ngamloi Thodok Singh adugi Matangda Sarkar asina Yamna Kanna Thigali Haike The whole vision Yenglaga Ibak Amadi Praja Singh Dabakta Haidana Mana Khalamba Khalamba Me atopana hekta khanbada wa ubada wa pot mayama mama tapiramni khanbiramni tobiramni Lagliban November ge tang kunga mathoidagi hogadoriba Sangai Tourism Festival yengba lakadaba Myanmar gi delegate chingna tonglakadaba Golden Myanmar flight asi Impal Airport ta lemna tahanaba Director General of Civil Aviation da hijakre haina Works Minister Dr. Ratan Kumar ngase airport yengsinbagi khongjata paumi singa phongdokre November gi tang kunga mathoida International Airport oina sangaga doriba Tulel Airport ke semgat sagali beseng Minister na yengsinki khongjata Duda MLA Prithvi Raj Transport ke Special Secretary Lakshmi Kumar Transport Director Luikhamna Chingba Official Singna Saruya ke Airport asigi nauna semgat paloiraba mithung sang security check tawba loiraba matungda passenger singna laigadoriba phampham ka VIP singi pothafam kana chingba singi phibam yengsinki khongchat aduga mari leinana minister na haikibada Myanmar ga aphaba mari thamnabagi pandamda Imphal Airport ase International Airport olakpagi ihan hanba oina thunglagadaba aeroplane Golden Myanmar ase tangkunga mathoida Imphal yoraklaba matungda numit aduda abuk hankhraga tangkunga marida amuk lakadabani masida lakadaba madi chatkigadaba passenger singi maming Director General of Civil Aviation na piraknaba khanghalakle hari maruin usigi lakadu charter flight le masigi je khoigi kanwoina haidar courtesy kanwoina lakadu ko aduna madugidi everything madugi arrangement loire haidar exam tobiu haiba ko akoigi magi landing gi goodwill gesture hoina aduga akoigi ground handling gi bo adugi airline landing gi adugi mayam sing navigation gi kan adudi whatever is required there will be made arrangement by the state government
there is no issue adugidi issue leite ngarang nungthil pung ahunga makhairom taba matamda ukrul district headquarter dagi kilometer mangarom chalaga leiba BRTF ki office ki manak nangna BRTF ki mathakta pokhai lang thaktuna asopan nanganduna landa ki badu aina thingkraba PLG special warfare group amana pangthoki bani haina prime minister ki department of publicity ki chief bankim gi terol amana phongdorkli BRTF ministry of defense india ki makhada leiba maruina india na awang nungpok lamdam haina kauriba aikoina russia lamdam gi lambi sembagi mingda lamit tumit achit akom amasung ningtam yawol iho horiba ningtam lanmi singi thabak thoram sing kupna yengsinduna india government na ningtam yawol iho namthanaba changslagliba counter insurgency ki operation da thodang loba adugumlaba achauba spy force amani force asina piba report na maram oiraga mayang lanmina ningtam lanmi kaya phaba punba asiana thonba masung camp kaya thugaiduna mang tahanbaga loinana misam miyam da terrorize ki thong sing chathaduna misam kaya bu phaba punba awat anai tawada natana asiana yahunduna awaba kaya tahankhre landaba si PLA na india government ki mercenary oiriba aronba masung afongba lamlo lanmi siznaduna maikai khudingdagi leiba khunai asibu muthatnaba changslakliba lan asibu singnaduna ima leibak manipur bu ningtamhanaba changslakliba lan asigi saruk amani landa asida mateng panglakhiba lamdam asigi chilinaw sing amasung landaba sida saru yaruba miyamgi ningtam lanmi singbo PLA gi wa office na tharapa phongtorkli hauzik pawi marakthana temba prekam break matungda amuka na taram nokcheri makhataba pauda rims ke special work ke ka amagi ceiling ke plaster khara gintarak-tuna ngarang patient nupi ama sokhibadu director professor Sekharjit nangase paumi singa unaba amada nungaitaba phongdokre rims ke chakwa thorangda thinthanaba mioi kharanasu apanba yet papire haiki paumi singa unabadu da medical superintendent Dr. Arun amade senior account officer Devendra Susaryaki professor Sekharjit na makataraduna hairiba special water lairiba block asi chahi kuntragani thoigi mamangda saduna marwari Bijay Patni na rims da dan tawrambani rims ke authority na sabanate amaromda haukiba November 12 da block asi sangaki haina media da phongdokpasi aranbani handak to hostel oirambadagi special ward oina sinakiba block adu tongali phongdoki rims da su chahi yankai suraba building kaya leire ngarangi asigumba thodok asi thokani haiba kanana su tambangamde maramaduna ngarangi kayawna block asida leiriba first floor gi casing semjinnaba matam kharagi oina anaba thamlaroi loinana atai building singsu mapungphana check taunanaba decision lore rims da phamung chani leiba building casualty amade quarter na chingba sanaba loinana atai building singi reconstruction taunaba union health minister na ayaba pirakle phongdoki sidagi hena liba building rims masamaki hospital building city say nearly 45-46 more than that years of TV we are early 60s sabani masigi di corridor da su kai da su plaster ning haiba aduga yok na singba exposed over ubudagi abandon to budi yadabanina thado mudi yadabanina koina arts ka semdana thainagi arts toraga check maron toraga thong number mi sabe main toraga loina nga khotna safe na same gram adugumba maksunata banina hai sidi koina kelakpa yai na turukpa yai khangu bunata banina accident amane na lobi chume na khanjai awang pok lamdam da amata oigadori ba rims ke dental college da dental council of india ke expert singna award pa staff hamnana ba recruitment process tawduna khallaba doctor ama sakhang daba mioi kharana chithi thajinduna ki halakle haiduna che chang sing puthokna utke thawdo asi mamang da su amuk thokre handaki chithi du da rims asi manipur ki doctor singini atopagi nate wafam asi atopada khangalabadi nangi punsida khudong thiba nangani mafam asi lakanu haiba warol yauri director Sekharjit na masi matangda doctor asi mafam asida laklaroi haire case asi ga mari leina na police ta su report ama pikre phongdoki thinga kan da koi manungda mi fit oibe leidana sinbe yadi khadoba koi di fit oibe leite moi gi teaching experience professor gi rank ka sidi sei mafam tara teaching player kadong ne koi teaching player ko di yaudri do sumai to basi mi amata da oiram da bi ai hoji phawda koi approve no acceptance from the mi amasu leiri we I suspect that adumasu torongrai na khali adu koi bo khongdami nei haibini ngamsadre
is very, very unfortunate for RIMS. College wa kuirabaki tungda establish toraga notice reason gi ayamana kanaba phangibani sit yankhaini. Manipur gi itihas ta nupi singi phidam ningai weba wari bu ningshin handuna lakpa sati khongnang yengsin bina ba leitabadagi phibam chadana leiri. Hiram sita report ma. Manipur ki itihas ta achoba chaitheng pi kiba singi manungda sati khonang gi wari su amani mayum palabi ningthogjam kainana mapuroiba padma silai khidaba matamda mainungda chongsinduna sikiba mafamda hoba ningsing khudam oiriba khongnang pambi amani Maharaj Gambir Singh haktak ta thokiba thogdok siga mari lenana khongnang asi sati khongnang haina miyamna sakhangduna lakli mafam asi Imphal dagi kilometer kunmari rom chatlaga leiba mayang Imphal Bengun gi Imphal Turen Torbangda leibani Manipur sarkarna protection bibidabana sati khongnang gi phibam nomo gi sokchilakbaga loina Haurak libasingda tamjaningai oiraba ningsing khubamsi mami shamlakli mayum palabi nupi amana wakal ani longdana mapuroibabu isormakni khanduna punsi lenki mapuroiba leikidabada mahak hinglubagi karisu kanadi khanduna mainungda chongsinduna ningthogjam kainasu sijaki ngasigi mirolda sati khongnanggi warina achobo parama oiduna lamchat sajat chamdoknari akoi yam thuna masi akoi protection tawbu pamjai natragdi hairiba yamna Manipur samaj mari leinaba Manipur history ga tana thana ba yaruidaba adugumba asungulba yamna maman leikraba tungi mirona akoi wari do oina targa lehura ragani hain ai khanjai nakalam romda hauzik Manipur da thaksi khasi kaitarakpa amadi acheba wakal watna honingda pathokdok wathok sing tatana thokli mama mapa amadi yumba laba nupa nupi singi marka asingma masak khangba walakpadagi crime kya atana thokli mapuroibabu isormakni khanba wakal da yumpham oiba wari sing asi matam chupagi oina ningsing labadi thoningda pathokdok wathok sing kharmakaidi masing hantarkani mayum palbi nupi singa atopa nupada yum panbagi chanabi amasu lakliba asi sati khongnanggi wari asi ningsing labadi Makhaidi kan bangamgani aina supraja singi wakal da foundry sigi yamna maru oiraba nupi singi phidamningai oiba sati khongnang ngasidi yam mutpa yabi femda leire masi athubu matamda sarkar miyeng sangjin biu haiba wafamji thamjagi ISTV Paugi Damak Mainam Surendro Ingtogjam Boyai Amadi Norwegian Philips Maya Imphal Manipur Sangai Festival Gamari Lainaba Lambi the Theliba poster banner stall sing Pumna Makta Maite Mek Yauhan Biram Gani Thazai Karigumba Maite Mek Chitaba Yahoragasu Milalgi Kongjang Busogatuna Maite Mek Hapsin Binaba Milal Kangalakli Hosi Pau Miraktana Atema Pregamamu Breaking Matunda Mukana Taram Nukshari Makataba Pauda Miamgi Musingna Braza Singi the Makta Tamoy Sing na Tabak Toraba Matamda Braza Sing Su Gyan Tarkani Haina Konthozam Kendragi MLA Kesar na Pungdokre Kendra Sida Sarkar na Pirakpa Keroshin Sing Braza Sing the Pangan Kibagi Thoramda Wapamasi Pungdopagaloina Miamna Masagi Jaktung Pangna Honabada Tona Fagadabani Kendra Sigi Polling Nipu Mukta Keroshin Pangangani Haiki Samasda Apoinagas Toy the Mayama Manipur, Tolai Basemasi, Booksak Semasi, Yaruk again, Nekali, Zaganda Labors Haboda, Booksak Yaruk again, Mapon Tolai, other Manipur, Toy, the Togum, Toy Base, Booksak Yaruk the Bagini, Maramaduna, as I PDSK Polamda, as I gave Manipur Sagan and Lokalay, Taxida, and the Kendaki Musina, Hamoy Shena, Zagadamata. Tabak Torum Kia, Tobiraba, Matam Katata, Prazazi, Pap Tarkani, I Losay. Tasi Tang Kulum Doidegi, Kungamapal Fauba, Biharge, Dharvangada Leba, LN, Methala University, the Pantokadaba, Kungamapal Suba, East John Inter University Youth Festival, the Saru Yagadaba, Central Agricultural University, Tim Amangasiyo, Director of Instruction, Dr. S.S. Nagarana Lamthakre, Lamthabagi Toramadu, the Kaugiden, Dr. Ibotonamadi, at the official Sing Susaryaki, Kaugitim Aduna, cultural item Amadi, at the Sangdam Nabakaya, the Saryagani. Khongsa Dagi Matangda Sports Coordinator Dr. T.H. Ranadirna Mahiroi Singna Mahi Tambak Natana Hiram Kayadasu Mitoi Mihana Honagadabani Kaugi Oina Atay Mahiroi Singoiba Festival Kayada Saruyana Tabak Torun Kaya Pakalehaki Zonal level da amasung all India University level da when express to ngam adugumagi kudung sabam bizabani aduga maruina cultural excellence pura aga adagi makoi da su hana satisfaction leina bidamta kuna koigi youth festival gi timasi andak thaba hugjarakpani matung da su koi reptana koi central agriculture university Imphal na isibu matim si college gi games and sport level da adagi
यूथ फेस्टिवल लेवल दा कोई पुलिस थाजगे हौजी मरोइबा पाव अमहना लेबाकी दबंगता कथोखिबा लुचिंगबा सिंगना तौरंबा मदे मखोगी वाखलोन सिंग ngasi mirol na kawroidabani haina Chief Minister Okram Ibodin haikre हौजी की ISTV ने पिजबा पाव मतंग से लोजरे मिको खरगी मतुंग दा एहनबा पाव सिंगल लोइना ना अमहना फंगबी